Khunja Masel Khut Thoknabada Police ama Yaona Meeoi taragani thoi Sokle Yum ani mai Thakhre ngasi ayuk pung 8 minute kunthra rom taba matamda Kangpokpi district ke New Kaithel Manbi Police Station ki manung channa Pongringlong amade Charoi Pandong haina khangnaba Khulasige Khunja Masel Khut Thoknabada Yum ani mai Thakhre Meeoi taragani thoi Sokle amade police amasu Naurina panbadage phibam thina Sokle haide Pausi asina phangba paugi matungina de Charoi Pandong hariba Khulasige chairman gi Phammunabadagi Khulasida Kanglupani Thoktuna Unkhanabadagi Thokdok Thokibane Thokdok asi Thokle haiba pau phangbadagi DIG Themthingna Lusingba police team ama Imphaldagi thomjinduna miyamgi ihowadu control tawna bhotnakhi Khunja Masel Kanglupani Thoktuna Nunglangnaba amade Nauri kapage thabak chatharakpada police personnel ama Naurina panduna Sokle aduga Khunja nakal animakta Meeoi taragani thoi asok apan nangle haina police tagi phangba pauna hai Hauzik masing yamlaba police personnel thomjinduna irang adu control tawre haire paugi source amaki matungina de haukiba March thada khulasi maktada gari thombadage Meeoi ama laikhidre maduda khul Masel gi marakta nungainadaba laikhe Meeoi ama sikibagi matangda JSC4 Restoration of Peace and Normalcy kauba ma semkhi haidiba JSC gi kangbu asina khulasida lakpa matamda khunja singna sangba yaroi haiduna thengkhe masidagi kanglup ani gi marakta chauna unkhanarakuna yummai thaba Gari Thugai Bamadi Kana China Bagi Tokdok asi Thokibani Haide Lau Singu Bagi Thavak Sing Kom Thokle Tha Sigi Taraga Mathoida Thokiba Laingaki Order Amana Tha Sigi Kuntra Phauba Sangdok Halagliba Curfew gi Athingba Singi Manungdagi Covid ki Chana Kanglon Sing Ngakpaga Loinana SOP Ngakadabani Haidaduna Lau Singu Baga Mari Lainaba Thavak Thoram Sing Kom Thokle Haide Masigi Matangda ngasi Chief Secretary na Order ama Thakhre Loinana jail road talaiba income tax range Imphal additional commissioner gi office su tha asigi kuntra phawbagi manungda loisingadaba thabak singidamak yengladuna class 1 group A gi officer singa loinana staff sing chada taramanga khaki changda kabada su ayaba pikre covaxin gi final product ta pokbudangai diba sanaw gi serum yaude social media da lana pauthokpani center laibak asina puthokchaba covaxin da sanaw gi serum yawi haiba wafam yauna social media kharada Achumbabu Nathaiduna Pauthokpa Yaure Haina Union Health Ministry na ngasi thokba cherol amada phongdokre pokpada ngairiba sanawgi serum asidi verocell gi semsaba amasung growth lehenba khakta seasonai bovine amasung atopa sa singdagi phangba serum ase malemgi oina verocell growth ki damak ingredient marang kaina yawi haikhe verocell singasi vaccine puthokpada mateng oina ba cell line oina seasonai masigi technique ase polio rabies amasung Influenza gi mayokta vaccine puthokpada chahi kayagi mamangdagi pangthoktuna laklibane growth laklaba matungda verocell sing adude ising amasung chemical sing sizinaduna adumak chamthokhe masibu technical oina buffer haina sukhangnai matungda verocell sing ase viral growth ki damak coronavirus infection tawki haina health ministry na haikhe verocell sing na viral growth adu mapung phana thugai matungda mapung pharaba virus adusu hatkhe active ohende amasung sengdokhi haikhe hatkhiba natraga inactive oiraba virus adu matungda final vaccine gi damak sizinai final vaccine gi formulation da pokpoda ngadiba sanawgi serum yaudi haina cherol aduna haikhe maram aduna final vaccine covaxin da pokpoda ngadiba sanawgi serum yaudi amasung sanawgi serum ase final vaccine product ke machal amasu natte sekmaida curfew leitabugum tawre COVID-19 ani suba web thengnaba laingakna Manipur gi tongan ba district sing da thamliba curfew asi sekmaida di leitabugum tawre haina United Development Organization UDO gi General Secretary Buya Mayum Liakat Ali na thadorok cherol amana phongdorok le cherol asina hai sekmai gi lambi sing da lepa leitana gari amadi Meeoi kaya chathok chasin tawre mafam asida laingakna SOP ngaktaba amadi sekmai police na maram chana curfew maintain tawdabana COVID-19 laina laichet ase paktak nana Sandorok labadi miyamda awaba kaya mayok na bagi phibam da laire amaromda Shanghai Police na International Human Rights Association Manipur gi General Secretary Janghaulung Haukipu Shanghai Police na tamthina phurakpa ase maram chade Janghaulung Haukip na UDO gi Meeoi singda paudamlakpagi matungin mahakna athuba magi damak thoklubada police sing aduna TR ka u hairakpada Janghaulung Haukip na curfew thugari ba tai gari amadi Meeoi sing ase phabi yu haibada khut tharakpani haina phongdorokhe logi midyangda curfew thugari ba Meeoi khudingmak chap manana chairak phangpham thoe police na Meeoi khara amana phajinba khara amana thadok pai ba si sumde maram aduna chenari ba police personnel singi mathakta laingakna investigate tawbiyu amadi logi matungina phangpham thokpa chairak phanghanbiyu
loinana sekmai police station na koliba area singda covid-19 laichet asidagi ngakthoknaba mari lainaba authority singna curfew maintain tobiu haina lainga ki pukning singsinjari haina su phongdorokle Imphal jiri lambida maram chadaba tax lawribase yangchendrabade thabak leplagane jiri Imphal lambi paring asida mal puriba truck singdage sakhangdaba singna maram chadaba tax kaya marum lawribase mari lainaba sing amade contractor singna mijeng sangbidaba taragade gari sing load tauba amade mal sing baleplagani haina all jiribam road transport and drivers union AJ RTDU amade driver singi oiba mifam ama pangthoktuna warep lawkhre mifam asiga mari lainana AJ RTDU gi president M Tombabu na phongdokibada National Highway 37 lambi paring asida haukiba thani ro mamangdage driver singdage godown tax ni haina lupa lising ani lawba get pass ni haiduna lupa chamnga lawba sida sunatana chahi gi oiba tax kaya ama lawduna leire masi godown bu puri ba mioi sing amade Manipur lengakna athuba matamda mijeng changbi yu haikhe mahakna makhata na hai hauzik load tawduna leiriba gari sing asidi Imphal gi damak thadok lagane karigumba hiram asigi matangda khana nei nabiduna solution ama pibi daba taragade train lakpa matamda load tawbagi khudong chaba piroi haiba wafam sing phongdokhe Thobal district ke khekman kaibungda ariba matamgi potlam kaya thengnare state archaeology gi team excavation tawnaba ngasi changnaba sem sakhre ngallingai matamda lamdam masida chatnaramba lupung thonbagi chatnabi secondary burial da sizinaramba potlam sing oigani haina chingnaba ariba matamgi potlam kaya Thobal district ki manungsana laiba khekman kaibung mayai laikai da ngasi thengnakhre potlam sing adu yangsinanaba hayeng Manipur lenga ki archaeological gi team changsinanaba sem sakhre MPCC na miyam da lale haijagadabane BJP opposition party ama oiriba Manipur Pradesh Congress Committee MPCC na COVID-19 laichet asi pandemic oina ubagi mahutta makhoi gi politics ki game oina chatharakli basi khudakta tokadabani amade MPCC ki president Govindas Konthaujamna Manipur gi miyam da lale haijanaba BJP state unit na demand tawrakle BJP state unit ki vice president oina media gi thabak puriba CH Sidanandana press ta thadorokpa video message amada hi Chief Minister N Birena nongmanini gi mamang da haikiba wafam amagi matangda MPCC gi president Govindas Konthaujamna Chief Minister bu miyam da lale haijagadabani haikibadu yumpham yaudaba wafam ne mahaki wafam adu BJP state unit na condemn tawe Chief Minister N Birena phongdokiba wafam aduda lale haijanabagi maram yaude haina phongdokladuna CH Sidanandana hai Chief Minister na pigiba paukhum adu Congress party na chathariba hanthaba thaki rajniti aduda piba matik chaba paukhum ne Congress ki president na miyam da lale haijagadabani haina phongdokhe Congress party na COVID-19 pandemic asida politics ke game sanaba khudakta tokadabane laichet asina misi mina thoktuna kham thengna wanaraba matam asida Congress party na hanthaba thaki rajniti tawduna miyambu samamnaba pokhanba tawroidabani haiba wafam CH Sidanandana phongdokhe Manipur da 2017 dagi petrol mamal dagi lokhiba tax ki senpham kadai da chatkhrbage covid ki matam asida sizinaba yadabra haina Congress president haikiba wafam amagi matangda sengdokladuna CH Sidanandana hai petrol gi mamal government na control tawrambadagi de control tawkhiba du Congress party na government pairingi matamda lauramba warep amanane Congress party na 2017 dagi hauzik phawbagi oina Manipur gi thaudagi Paba tax ki oiba data ama puthorokpa laibak phabani haidaduna BJP state unit ki vice president asin hai 2002 dagi 2017 phauba Congress na government pairingai manungda butharamba pusilamba senpham asi 2017 da anoba government laklaba phauboda lupa crore lising nipan gi mathakta outstanding liability oina thamlamme liability senpham asi dagi lupa crore satret romdi state ki budget dagi kaghauravane Chief Minister N Biren gi chahi mari romgi matam asida petrol dagi talakhiba senpham aduna Congress ki matamda pusilaga thamlamba senpham adugi sendoi singbada tangkhai fauba konadribani haidasu mahakna phongdokhe 2020 gi March thadagi covid lakhibadagi ngasi fauwa financial year anigi senpham gi chada kunthra nifudi covid talukhibaga chapmanare masi all India gi oinane 2021-22 gi budget ki senpham covid ta changlaga leire lairaba miyam gi damak Chief Minister N Biren gi government na tawdaba karibu leiribage Congress ti India gi mafam pumnamaktage reject tawnarakpadagi mutkhiba yana leiraba party ni hainasu CH Sidanandana haikhe chaba phangdabage awaba mayoknaraba yana leire
North Korea da sahi asigi oina economy gi phibam phagalaklabasu mamang sahida thokiba cyclone amadi covid pandemic na maram oiraga chana polam sing marang kaina phanglaktabadagi miyam mi paiba poknare haina North Korea gi lusingba Kim Jong Un na phongdorokle. Cristiano Ronaldo na Euro gi puwari da top goal scorer oikhre. Portugal gi forward Cristiano Ronaldo na France gi Michael Platina dagi henduna European Championship gi puwari da top goal scorer oikhre. Ronaldo na edition manga da punna match kunganithoi sanakibada goal taraga mathoi sanba ngamle.